ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝꯗꯅꯤꯀꯣ ꯅꯝꯕꯣꯜ ꯅꯥꯎꯔꯦꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯁꯤꯑꯦꯝꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯍꯥꯞꯄꯤꯔꯛꯑꯦꯀꯣ ꯃꯪꯒꯣꯜ ꯑꯣꯏꯖꯔꯒꯦ ꯑꯃ ꯆꯦꯡꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯑꯉꯝ ꯑꯉꯝꯕ ꯍꯥꯞꯅꯕꯅꯦ ꯃꯌꯥꯝ ꯁꯤꯗꯀꯣ ꯈꯥꯃꯦꯟꯗꯩ ꯀꯩꯗ ꯂꯣꯏ ꯌꯥꯎꯔꯦ ꯕꯣꯔꯥꯁꯦ ꯑꯅꯤ ꯆꯟꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯒꯥꯔꯤ ꯃꯆꯥꯁꯤꯒ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯏꯅꯦ ꯁꯤꯗ ꯄꯨꯂꯞ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯔꯦ ꯍꯥꯞꯄꯛꯄꯅꯦ ꯍꯥꯏꯀꯣ ꯁꯤꯒ ꯏꯃꯥꯅ ꯍꯥꯞꯄꯦꯀꯣ ꯕꯣꯔꯥ ꯆꯥꯈꯤꯒꯦꯔꯣ ꯀꯩꯀꯩ ꯂꯩꯒꯦ ꯆꯥꯅꯕ ꯈꯔ ꯆꯥꯈꯤꯒꯦ 이제 영혼의 그때를 파니푸리 레이 말레 파니푸리 짜치. 오, 대박! 딱 싸드려요 그. 그래. 나 싹수 싸지 농한테 싹한 비입을 주야 돼. 짠가도 가이시라. 살랄랄로 이긴. 살랄랄로 왜 이렇게 누가? 마닝 다마 아두나 이노 콜라파. 와, 소시 좀 하나 마비라 말해. 아빠 보니까 아빠 타고 가게. 시에네 시나. 네. ꯆꯦꯡꯁꯨ ꯌꯥꯎꯔꯦ ꯆꯦꯡꯗꯨꯅꯦ ꯁꯤꯒ ꯄꯨꯂꯞ ꯍꯥꯞꯆꯜꯂꯃꯤꯅꯔꯣ ꯁꯣꯏꯗ ꯉꯥꯟꯗꯅ ꯑꯐꯕ ꯄꯨꯈꯠꯂꯛꯄ ꯑꯣꯏꯌꯣ ꯕꯣꯔꯥ ꯂꯩꯕ꯭ꯔꯣ ꯑꯗꯩꯗꯨ ꯁꯥꯏ ꯆꯦꯡꯗꯨꯁꯨ ꯇꯥꯏ ꯆꯦꯡ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯁꯤꯔꯥ ꯆꯦꯡꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯣ ꯑꯗꯨꯒꯅꯤ ꯑꯗꯨ ꯂꯩꯁꯥꯕꯤꯒꯤꯅ ꯍꯥꯞꯄꯛꯈꯤꯅꯤ ꯂꯩꯁꯥꯕꯤꯒꯤꯅ ꯍꯥꯞꯄꯛꯈꯤꯕꯅꯤ ꯕꯣꯔꯤꯁꯨ ꯌꯥꯎꯔꯦ ꯑꯩ ꯁꯨꯗ꯭ꯔꯤꯁꯤ ꯍꯋꯥꯏꯃꯤꯒ ꯍꯋꯥꯏ ꯊꯥꯛꯅꯤ 상하게 됐어. ꯍꯥꯞꯆꯜꯂꯣ 비행기 났어. ꯄꯨꯂꯞ ꯍꯥꯞꯆꯜꯂꯣ ꯅꯅꯦ ꯆꯦꯡꯁꯦ ꯁꯤ ꯈꯥꯎꯗ ꯍꯥꯞꯆꯜꯂꯒꯅꯦ ꯄꯣꯛꯂꯣ ꯍꯥꯏꯕ ꯑꯗꯨ ꯆꯦꯔꯪꯗꯣ ꯍꯩꯖꯜꯂꯣ ꯆꯦꯔꯪꯗꯨꯗ ꯍꯩꯖꯜꯂꯣ ꯍꯥꯏꯕ ꯑꯩꯅ ꯃꯤꯛꯁ ꯇꯧꯁꯜꯂꯒ ꯑꯗꯨꯝ ꯌꯥꯔꯦ ꯃꯤꯛꯁ ꯇꯧꯁꯜꯂꯣ ꯌꯥꯔꯦ ꯆꯦꯔꯪꯗꯣ ꯍꯩꯌꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ 비행기도 오이나 잘로 이르디. ꯆꯟꯅꯤ 마카이 야미 시디 잘로 해봐. ꯑꯗꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯌꯥꯅꯤ ꯆꯦꯔꯪꯗꯣ ꯑꯣꯏꯅ ꯍꯩꯖꯜꯂꯣ ꯑꯗꯨꯝ ꯆꯦꯔꯪꯗꯣ ꯊꯝꯃꯝꯗꯦ 시디나 시디 짠거잖아 시디 불렀지. ꯍꯣꯏ ꯍꯣꯏ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯔꯦ ꯑꯗꯨ ꯇꯣꯛꯑꯣ 야미로. ꯌꯥꯔꯦ ꯈꯥꯎꯁꯦ ꯑꯃꯨꯛ ꯄꯣꯔꯛꯑꯒꯦ ꯅꯣꯡꯃ ꯈꯥꯎ ꯊꯤꯜꯂꯛꯇꯥꯔꯦ ꯈꯥꯎ ꯊꯤꯜꯂꯛꯇꯥꯔꯦ ꯑꯁ ꯅꯣꯏ ꯕꯔꯥ ꯀꯨꯏꯗꯣꯔꯤ ꯑꯗꯨꯗꯤ ꯚꯔꯥꯗꯁꯨ ꯊꯥꯎ ꯌꯥꯝ ꯇꯥꯒꯦ ꯊꯥꯎꯗꯣ ꯍꯧꯖꯤꯛ 130 150 ꯌꯧꯔꯦ ꯆꯥꯅꯤ. 300 ꯍꯧꯋꯦꯕ ꯊꯥꯎ ꯂꯩ ꯊꯥꯎ. ꯃꯣꯏ ꯉꯁꯤ ꯕꯟ ꯂꯩꯕꯗꯣ ꯑꯗꯨꯒꯤꯅꯤ ꯌꯥꯅꯤ. ꯌꯥꯝ ꯍꯩꯕꯅꯦ ꯃꯥꯗꯤ ꯄꯩꯁꯥꯗꯣ ꯄꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯆꯣꯞ ꯍꯥꯞꯄꯤꯕ ꯌꯥꯕ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯨ ꯕꯣꯔꯥ ꯈꯔ ꯆꯥꯈꯤꯒꯦꯀꯣ ꯕꯣꯔꯥꯗꯩ ꯀꯩꯗꯩ ꯈꯔ ꯆꯥꯈꯤꯒꯦ ꯆꯥꯛ ꯌꯥꯝ ꯌꯥꯎꯗꯦ ꯁꯤꯡꯖꯨꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯆꯥꯈꯤꯁꯦ ꯆꯥꯛꯇꯣ ꯀꯝꯕꯤꯒꯦ ꯍꯥꯏꯔꯦ ꯌꯥꯖꯣꯗꯦ ꯆꯥꯔꯣ ꯆꯥꯛ ꯀꯝꯕꯤꯒꯦ ꯍꯥꯏꯔꯦ ꯌꯥꯔꯅꯤ 이제 소금 많이 다 비그라게 아니 이거 소금 많이 좀 하박더래 아직 국가가 까미하더라. 어디 카페 하더니 카페 하지 까미게 하더니 뭐니 이거 해봐 하우